अहानबदा मरुइबा पाउ ग्वालताबी थौदोकी मतंगदा इंक्वायरी कमिटीदा पाउमिसिंग स्टेटमेंट पीख्रे अवाब तारब मतमदा लेबाक मियामदा पीगदबा लेंगाकी मतेंग मतम चाना पीद्रे हाइना CPI स्टेटना हाइरी अमदी हानगी फतदुना लैबा लंबीसिंग इचाउ मतुंगददी का हेना फिबम थिना सोक्सिल्ले सेमजिनबगी ममीदी ताद्री खुरमजरी ISTV नुमिदांगी मणिपुरी पाउ मित्येंग ताबलिबसिंगबु तरामनुकचरी पाउ संदोंगना पिजरी ममांग थागी तांग कुंदा उख्रुल द पांगथोकपा सिरोई लिली फेस्टिवल गी पाउ लौबा चटपदा टोंगबा मीडिया टीम गी बस द थाबा मणिपुर स्टेट ट्रांसपोर्ट हाइना थाबा वाही अदु मुथतलु हाइना ग्वालताबी द मथौ तौबा सेंट्रल फोर्स ना हाइरकपगी थौदोक अदुगी मतंगदा लेंगाकना चथबा मियोय अनिना साबा इंक्वायरी गी सरुक अमा ओइना नुमित अदु द पाउ लौबा चटलुबा पाउमिसिंग गी स्टेटमेंट ngasi पिख्रे तोंगान तोंगानबा मीडिया हाउस के पाउमिसिंग अदु ngasi सेक्रेटरीट सॉर्ट ब्लॉक ता स्टेटमेंट पिखी पनबा याय ग्वालताबी गी थौदोक हाइना पेनद्रबा मियामना थौदोक अदुगी मायोक्ता खोंजंग कया चथखि पाउमिसिंगी अपुनबा बॉडी अमा ओइरिबा ऑल मणिपुर वर्किंग जर्नलिस्ट यूनियन अमजू अमदी एजीएम ने सु थौदोक अदु यानिंगदबा फोंदोक्तुना खोंगचट अमा गलोइना थौदोक अदु थिगतुना थौदोक अदु थोखलिबा मियोइसिंग चैराक पियु हाइबा डिमांड तौदुना मणिपुर गी गवर्नर दा मेमोरेंडम अमसु पिसिनखि पाउमिसिंग ना नोंगमा सिंथा लेपलगा मिफम पांगथोक्तुना लेंगा कमरी लेनबा पाउसिंग बॉयकॉट चथरिबने अवाब तारब मतमदा लेबाक मियामदा पीगदबा लेंगाकी मतेंग मतम चाना पीद्रे हाइना CPI स्टेट के एग्जीक्यूटिव मेंबर RK अमुसनान हाइरे मणिपुरदा ओइरिबा हिंगबदा वारबा फिबम असिदा खरदा ओइरबसु मतेंग ओइनबा खुराई लोकल काउंसिल CPI ना सिंदुना खुराई थोंगाम लेकाइदा पांगथोकपा इचाउगी तेंगबांग पोटलम येंथोकपगी थोरमदा महाकना फोंदोखिबने तेंबांग पोटलम येंथोकपा अदुदा खुराईगी तोंगान तोंगानबा मफमसिंगदगी इमुंगसिंगदा कानबा फंगनखि मणिपुर चाही अनी हेना लेरकली बतंगदु लेतादबा सिना मियाम खम थिंगना अवाब नंगलिंगै चैरक असिदा खुराई साजोर लेकाई थोंगाम लेकाई कोनसम लेकाई गी युम कै थुमजिनखिबा अमदे फौचेंग मांगताखनखिबना हाइनिंगाई लेतबा अवाबा मायोकनरी ममांगदा थोकिबा खुदोंग थिबसिंग थोख्रबा चाही अनी अहुंगी मतुंगदा मतेंग पिरकपना अवाब तारबा मियामदा वारिंगैदा योहनबा ngamdre मतम थिंथाहनबा सिना मियोय खरना सरकार गी खुदोंग चाबा लौथोकलगा अवाब तारबा मियामददी योहनद्रे हाइना महाकना पेंदबा फोंदोखि मसिगी महुता लेंगा के ऑफिशियल सिजनरगा अथुबा मतमदा सर्वे तौदुना मियामदा पीगदबा कानबसिंग फंगनबियु हाइना मणिपुर स्टेट काउंसिल CPI गी माइकैदगी अपील तौरकले मणिपुर स्टेट काउंसिल CPI गी स्टेट एग्जीक्यूटिव मेंबर अमदी ममांग इलेक्शन दा खुराई एसीदा CPI गी कैंडिडेट ओइखिबा RK अमुसनान मखाताना हाई मणिपुर दा हौजिक नोंजु पंथा लाक्ट्रिंगैदा इचाउ थोक्तुना अवाब नंगलिबा अमदी लौमेसिंगदा अवाब पीरिबा इचाई बेरेस अमदी लोकटाक प्रोजेक्ट ना मणिपुर दा मियाम वहालिबा अमदी लंथुम कया मंगहलिबा इचाई बेरेस अमसुंग लोकटाक प्रोजेक्ट असि थिंगजिनगदबनि हाइना तक्सिनखि मदन कम्युनिस्ट पार्टी ने मीटिंग दाबी तवी ममांग तवी अखोई लोकताक प्रोजेक्ट से अथुब मसे उठाइरो प्रजा की अवाब पीरे मणिपुर की इतिहास मांगले तुरेन पुनम मांगले इचाउ थोक्तना अवाब कया मायोंगनरिबा लुपा कोटी कोटी चाही खुदिंग मांगलिसे मसी फनबा सरकार ना मसी लखोलो हाइबसिदा अचौब मूवमेंट अमा चंगजनबा नान अखोई लेमनै लोइना मतम पुनमक थोकिबा इचाउसिंगदा अवाना ताबसिंगदा मतेंग पांगनी पीगनी हाइरगा चाही अनी लेरगा अहुम लेरगा मोइना मतेंग पिरकपसे वारिबा प्रजासिंगदा पचामा पिरक लुपा मंगा भाव यौदबा ममिंगदगी ओइना अदुगुंबा मियोय खरना सरकार की खुदोंग चाबा कया लोय लोकथोगा तोखिबा मदो हंदक्ति तौबिगनो सेंट्रल गवर्नमेंट रूल तौबने हौजिक युम सिना सर्वे तौबिरगा अथुब मतमदा हौजिक वारिबसे मसी कोंगनबगी पिनिंगबा मटेंग दो हौजिक डायरेक्टली युम दा ऑफिशियल मयाम जिंगजे तुंबा चादा खंगदना सिजनरगा मदुगी मटेंग यहोन बियु हाइबा कम्युनिस्ट पार्टी की तरफतगी अपील मा तौजनी इम्फाल मनुंग लैबा मरोइबा लंबी कया हाना फतदुना लैबा अदु हंदक इसिंग इचाउ थोख्रबा मतुंगदा अमुका हेना फिबम तिना सोक्सिले लंबी की मयाय अमसुंग मताइदा अचौबा कोम अमसुंग पोटहोल कया लैरिबा से मतम चाना यंगसिंदबना एक्सीडेंट कया थोकपदा नतना खुदोंसादबा कया मियामना मायोकनरे करम मतमदा कनाना लंबी से सेमजिंदुना मियामना थेंगनरिबा अवाबा से कोखनगदगे हाइना गाइनरे हिरमसिदा पाउदममा अना हजिक लेजरीब मफम से इम्फाल की कंगला की अवांग थंबा सरुक लेबा कोई ट्रैफिक पॉइंट से हेक नाकंद लेरिबा याम साव लंबी असिगी नाकंद लेबा कोम अमदा नि अना हजिक लेजरीब मफम से
lambi asi yana maru oiba adugumba lambi amani lambi asida aikoi VVIP VIP yauna aikoi ana ayek amasung misam praja masing khangdana saliba adugumba yamna maru oiba akoi lambial amani haidiba lambial asi akoi handaki ising isaugi mamangdagi hauna kaiba haukibadana tana akoi matam sanga lambi asi samnin dabana maram warakanda aikoi hajiti kom ono onthoropadigi miyamna chatoka sinda maru ne nimidangi matamda chatoka sin tawba matamda masde accident thopana sembagi nungai taba thodo sing thokpa laikre haba aikoi ISTV news ta khangalakpa laikre asigumba aikoi Imphal city gi yana maru oiba lambi sing sigi marak sida aikoi karam mafam singda akoi sigumba yan khudong thiningai oraba lambien gi akoi gi port hole gi hento kom na singba singsi leibage habada akoi mayam punna mathang miyeng taminasi ipun jina nungti gi cha leire nara adi kanana kai tawni noma gi suraga chaba khoidadi kaya da warabano cha sa ko aduna ne si mayam che angtadi mari leina bana sembiu nungsi chana na sorok ta phami ba mayam akhoi gi yengbiraga ne mari leina ba singna nungaina akhoi bo angta hinghan biu sidai hi gi kom sidagi ne ising kapsala I adagi pham chapam khangde ko nungai pham mai se sukhang khangdre dai cha sudra su chaningai leite nongmai kai then thoktradi injang chon thongai leite jeng janingai litaba mi ngaktani kai then ga se nungai na chaba mapham chaba mapham da khoi se thambiu aduga nei chai su yokjage chai su thakjage nong kitang ta ka lambi sa pa nungai te ba kano da phangai mang thok asigi do kano ka sampaki do adu su ita chappa nungai de jaking de accident thokali dana adu lambi thong phan ni adu ka chakhot pot kano do sem pa me ba ka na kai kai laira khulak te ising thungwa khwana la se phajana sengbiba yari ge ising thunghandaba adung matik nungai na chatpa lambi si sorok koilas matha sorok sida kom leiba se yam nungai jade khoi pa adung matik nungai hanba pamje mayam accident thoi je lambi sorok sina kom moi leirabani na gari macha thokwa angang ahan khangde accident gi chang se adung matik wang khale ba ko lambi phatrabani na lambi se phana ba sarkar na sembiu haijabana tan na pai leite asumna aikoi Imphal city bo smart city ama oinaba mangiba asigumba city amage manungda leiriba tungan bale kai single akolere khulak singda leiriba lambigi phibam asi phatabadana tana aikoi miyoi masing khangdana sanariba maru warba main road sing asigi mayaida amasung nakanda port hol katana tana asawa kom sing leiba sina maram warakanda aikoi gari thawba matamda accident thopadana tana makhal kyagi awaba kudong sadaba asi miyamna mayuk nari asigumba miyamna mayuk nari ba awaba kudong sadaba kaya asi kanana karam matamda la aga semjil laga asigumba phatraba lambi asi afaba lambi ama miyamda piba ngamgadage haibasi mayamna khawrangna ngaina hori ISTV pawgi damakta cameraman thoksom tombaga loina pawdam jariba kumarjit wahingbam ISTV news Imphal NIA na Moredagi Kanggimthang Gangte Kauba Su Group Telaiba Kadar Ama Assam Rifles na Fakibagi Mayukta Moregi Tungan Ba CSO Sing na Haukiba Ahing Nungyay Dagi Ngasi Ahing Nungyay Fauba Pungkun Marigi Total Shutdown Chatari Kongjanga Sinamaram Oirega More Town Gi Dukan Sing Hang na Kidre Lambi Dagari Sing Sena Kidre Kongjanga Sige Saruk Ama Oina Galngam Lanton Dagi ADC Complex Fauba Kongsat Amasat Kre Maram Chadanami Faba Yaning De Central Agency Sing na Furup Amakakta De Yengsinba Lepkadabani Thogdoga se Dayariba Assam Rifles ke officer Kudakta transfer Togadabani Haina Memorandum Amateng Nopal AC ge MLA Ledpau Haukip ki Khutangda Manipur ge Governor AK Valada Yongna Pisin Kre Hairi Ising ichaw na maram oiraga ISBT da changjafam lauduna leiriba nagaram gi miyamna sizinanaba amadi chana thakna ba polam sing kokomi gi maikaidagi mateng pangkhre awabata aduna ISBT da leiriba singidama kokomina asiguma mateng pangbirakpada thagatpa phungdurakle kokomi site ge koi waraba sida ising chawbugi relief camp leiba mafamduda kitang orisu nungsibagi iba poche akoina accept tawjare aduga yam nungaijare kokomi gi awaba mayam gi thabak suba mi singchu mating pamuni oina sona sambi bo sunu All Manipur United Clubs Organization Amuko Amadi Manipuri Students Federation MSF ki apunba rescue team na hauzik ising ichawgi awaba mayokna duna flood relief camp ta lariba singda medical aids pibagi thabak makha chathari ngasi
Wangkai Ayang Pali Diamond Club amadi Wangkai Ayang Pali Leima Kaichel Apun Baluf Aniga Khutsamnaraga area adugi mafam da relief lauduna lairiba singda hidak langthak sing yenthokki mathangda Wangkai Kaichel Asang bi relief camp ta punami humputara muk laiba mafam asida amuk medical aids ki polam sing yenthokki polam sing asi yenthokpada Wangkai Kaichel Asang bi area gi luf ama oina lairiba Naharol Sinta Kanglub NSK gi khutangda khutsinaki bane medical aids yenthokpa sida amukogi Vice President Dr. Norendro Chom, Secretary General Pratap Laisangtem, Secretary Publicity Haisnam Foreign Amadi, MSF ke Maru Oiba Thomi Singna Loinana, All Manipur Chemists and Druggists Association ge Maru Oiba Thomi Sing Su Sarukia ke, Wangkai Ayang Pali Diamond Club, Wangkai Ayang Pali Leima Kaichel Apun Baluf Amadi, Narol Sinta Kanglub ke Maru Oiba Thomi Singna, Tawayaw na hotna bi duna medical aids pibugi tabak asi, area asi da mai pakna changsinba ngamlibani hari. Yamna laibak tiba thaudok ama oina ngarang nungthel pung mari rom taba adwaida Tamenglong district ke Kaimai khundagi juribamga yumthangnana lairiba Assam ge namdailongda mari mata ge mayumda laiba nupa ama jiri turelda irujabada lupkhibadagi ngasi fawba phangba ngamdri hari isingda lupkhiba nupa adudi dinchoilung kamai chahi 65 romgi lengani hari maha kiloina bi amadi macha 13 lehauri thaudok asi thokraba matungda local volunteers forest department amadi Assam police na thiki adubu ngasi fawba fangdri hari Haukiba me kuntra mathoida kurai haigru makong langka mafam aduda ayupung mapal khara helakpada khanghaudana turen torban kaiduna yumkaya isingna chenthakibadagi mapung oina yum Nepal punat chenthakiduna pungmang mangkiba karigumba amata lehaudraba yum Nepal adugi manungda luhongadawriba yum amasu amang ata thoktuna mangan khrabane Thaudok adugi matungda Khuraigi MLA Laisangtem Susindro Yaimana Chatuna mateng kaya panglaba matungda ngasi ayuk MLA masamak chatuna yengsilaba matungda mahakna haikiba mangkiba yumsing mahak masamakna sagani haikiba dugi thabak oina pangthoknaba mangkiba yumsing adugi masamasagi jaga sing adu ngasi mak khangdoklo hayeng ayuktagi mangkiba yum Nepal mak MLA L Susindro na saba horagani haikre Arambai Tengol Unit 37 the United Club of High School UCY amasung High School Gilaikai Nepal gi Maira Paibina angamba mateng pangkre Leibaga sigiluraba tanfam singda Arambai Tengol na mayong yaduna thaudang lauraga lakhiba loinana handak tampaki maru oina Imphal East District ta thokliba ising ichangna sokalaba miyang gi punsi amasung lanthum kanbada Arambai Tengol gi Tengoloi singna mang tharaga hotnakhiba sing aduda chana thangna potlam sing amasung selgi angamba mateng pangkibane mateng pangkiba aduga mari na Maira Paibi ima amana Arambai Tengol gi Tengoloi singna miyoibada tarakpa awaba ama thoklakpada hanba laitaba thaunaga loinana mamang thana thoklaktuna miyamgi mateng pangliba asina aikhoigi apunba amato oibagi thauna adu uthokpa ngamhalibane makoina honariba asida mama oibising amadi leikaigi club na thauna hapoina angamba mateng ase pangbani haike Sasing Arambai Tengol unit khudimaki sasing se oina tawba thabak khudimaki se khoi pen leba lege na khoi leiramraga di Manipur ngasi kari oiduno ima Manipur se kaibe yade ekhoi lei haidano songthokpi re kuki na tawrok lam du se ekhoi lei ni ne songthoktana noina angamba mateng bangdana thabai thaba mangi bu kayang su yaure sida natana ne nahan ge hospital ye Civic ke anaba mayam do thawai khubakta habaga ahing ateng ba bang noina kondoke bedo ubadane ai mittagi pita ki ba ngode atuki matik pianja haraba siba yaraba na ba operation to ba puna makpu tho yaraga noina tawgi bedo atuki matik pianjare Ising ichawna maram oiraga ising na thumjinduna lairuraba Manipur gi amatangairaba Sri Sri Govindaji Temple gi akoiba ngasi fire service ki team amana sengduna hanagum lunana lehankhre ngasi su nini chonba numita su fire service department na ising na thumjin khraba Jenims Hospital seng bagi thabak ayuki pung Nepal tabadagi hauke ayuki pung Nepal dagi numidangi pung 8 fauba pandam thamduna satharakpa seng bagi thabak ayamba saruk loisilakle Jenims ki office room corridor na chungba ayamba saruk loisilakle fire service ki director L Nabachandra na luchingduna sathakiba seng bagi thabak aduda fire service department ki thomi kyasu sarukya ke numidangi pung Mga minute kuntra taba fauba ISTV na fangba pauda Jenims ki department ayamba set sengdokpa lusilakle subnatagi radio diagnostic section ge saruk kharadang aisilakle hari ngasigi numita mapung fana loisin mangamdrabasu hayeng ayuktage makata na set sengdokpagi thabak makha chathaki gani haina fire control department ki thadorakpa jerolamana fongdurakle
Haukiba chahi kayagi mamangdagi leibaki nungai yaifaba khunjau leichauba oinaba inga thagi 12 panba khudingi oina Bisnupur district ki kainogi konung manungda leiriba ibudau langon ningthogi haikat lekat tamba amadi thongni jabagi thoram ngasi langon ningthau thawaluf kainona sinduna haikat lekat tambagi thoram pangthokre langon ningthau thawaluf kainona sinduna pangthokiba haikat lekat tambagi thoram aduda moirangthem idhau subol kangmong sana konungdagi lakpa famnaiba sing oinam AC gi hanagi MLA Laisram Radha Kishore yauna Manipur gi tongan ba mafam kyadagi lakpa miyamna sarukya ki Thogaluk ki President Sech Ajit Kumar na haukiba sahi kyagi mamangdagi pangthoktuna lakpagum handak chahi gisu ngasi pangthokliba asina kangkai asida soidana awanba kanglei asida soidana awanba amadi laklagani ibudau langon ningthogi Laikomdagi fangba ibudau taret ki anoba langlonda ngasi thawai miren hapagaloinana ngasi dagi soidana Manipur da anoba awanba amadi laklagani kanglei Manipur asida leiriba mipum khudimak thona pangal amadi apunbagi sakta mama athubada uba fanglagani haike aduna ngasi dagi thoram basi pangthokraba matung ngasi dagi di adugi matik ahong basi laani haiba si aikoi ngasi dagi amuka hena hongba aikoi lebak si mara tapna amadi koi punjan laduna amaga watana duna aikoi koi mai pakpa porok na bagi lambian adu khuyumgi mapaugi matungna kumsi chahi pangthoiba inga thagi tarama thoini panba thangin asida pangthoiba thoram asida pangthokpasida adugi matik aikoi afaba oirani haiba asi khuyumgi mapau oina aikoi ibdauksing na takpire haiba se mai miyam da thamjari Islam lining chatpa singi senglaba Idul Juha thoram Manipur da su lining asibu chatpa maitai pangal singna lining gi chatnabi amadi harau tam na pangthokli ayukta masajid singda lining laishol thoram pangthokhi Hazrat Ibrahim gi mamangda mahaki amata pokchaba machanipa Ismail bu alada qurbani tau haina takpirambadagi isor bu chetna thazaba lumna ningjaba magi kathokpagi thawong adubo alana penbiratuna machagi mahutta dumba ama oina alada qurbani taukiba senglaba numit adubo ningsingduna thoram masi pangthokpani Idul Juhana lakpada Manipur Pradesh Congress Committee ki President Kaisam Megachandrana yafa paujel pirakli senglaba Idul Juhana lakpaga iroinana Manipur da tangdu laitana ingna chikna hena chaukhatpa hatna sunaba yaudaba nungsi chanana amadi nungai yaifana leiba Manipur ama kumai asina purakpa oirasanu haire Maitai Pangal Singi Maruiba Kumayama Iriba Idul Adha Bakarit na lakpada Mayang Imphal Sigi MLA Kongkham Robindro na yaifa paujel pirakli Kumaisina lakpada alana lamdamasida khunda minariba singi marakta amatu oiba nungsi chanana hingminaba amasung chaukhatpa iramdam Manipur pinabiramba oirasanu haire Sahi kuntra rongi mamangda uramba ujau amadi sa uche kaya ngasigi mirolda uba fanglakta bahaibase khwaidagi laibak thibani haina Liangmai Baptist Church Association gi Executive Secretary Sabon Jinang Thiumaina Kangla Tombi gi Mantri Bamda leiba Olivia Higher Secondary School da pangthokiba World Environment Day gi awareness campaign gi thoramda fungdokre Liangmai Baptist Church Imphal gi Baptist Men Society ni sinba thoram aduda sarukya kiba mairoi amadi tongan bakhul gi luchingba singda u chara chatrukrom Pagaloinana SK Gainamaina trees source of water elixir of life haiva hiramda amadi Jabon Jinang Thiumaina man steward of the art haiba topic ta wangangki thoramaduda Jabon Jinang Thiumaina makata kibada taibang semba mapuna malem semba loiraba matungda mai ising nungsit semlaga upal wapal singpat turel fazana semki taibang mapuna semba loiraba taibang panasi yengsinaba mioiba asi aroibada semlakibani Aikoi mioibada mapuna sinarakliba thaudang kauthoklaga lam henduna malem asi manghanba hotnari mioibada mahusagi lanasi sizana thokpagi mahutta ngak senbagi thaudang adu laugadabani Manipurda umang manghalli haina satellite image nainaba singna fongdorakliba si haksina lawfam thoi haike gi nungsizarba lusing basing church ki waisanu organization atopagi aduga khungi leadersing busu aina haining basi aikhoi mayam ase aikhoi na leiriba laibak asibu yengsin gadaba kangbu aduni aikhoi suk nagi exploit tawbudu natte
Manipuri film kumba khaba kauba mana haukiba me kuntra da luhongbagi thoramda haijing pot numita ke kakpa adu lamdamasigi oiba chatna kanglon wang malana tawkiba adu khanta haudaba kharadagi thokibani haina khaba masana ngasi Langol da leiba World Maite Organization gi headquarter da pangthokpa pawgi mifamda phongdokre khabana makata na haikibada haijing pot numita ke kakpa adu mamangda Manipur da pangthokpa luhongbagi thoram kayada pangthokpa thengnaba laiki adugumba kaya adugi matung ena khanta haudana pangthokibani Masida miyamna lana ubigano matung tabadasu lamdam asigi oiba chatna kanglon culture bu ngakna chatkani miyamna su aikhogi culture bu nintina ngakna thaminasi haibaga loinana kakchingda ke kakpagi chatnabi lei hain haikibadusu khanta haudabana haikibani lamdam asida leidiba lanai luf pumna makna tawkiba aranba sing asibu ngakpinaba wafam thamki Kaksingi longi saita chatlaga kaksingi nupi mayumda nataba koigi thangnabagumba adumudadi asapot chabagumdu chatnai haijagadauni adubu asawuna mayai oibadagi aina waheje serana no aina logre aduna kaksingda ke kakpa chatnade aina kaksingi salagi kamudasu aina haijari tongan ba koigi Manipur gi organization singi organization singjida iraisa singna aina haijani khangdabadagi apangba nachani kambiduna koi ngapi unajo haijari duga aingonda horaga aina ngasi koi Manipur society sida aingonda horaga ke kakpi chatnabi adigi tawriba kholiba mayam ahen ba lakpa khotpa si punna koi semtok minaje na aina haijage tungda horliba iraija jingna koi gi nat amusung saktam koi gi kannaba hona minasi hainasu thamjabi Paugi mifamadu saruk yakiba World Maite Organization ke Secretary Longjam Samson na khabana tawkiba ranba kaya mahak masana lankre haiba wafam World Maite Organization ke office ta laktuna hairabanina lamdamasi ke organization singna makata na khabada social media da fazata wafam thambiba tokpiro loinena World Maite Organization na lamdamasi ke chatna kanglon kada akan bamiteng changduna aikhoi ge oiba chatna kanglon kaidana thamnaba naduna lakli makata na su hotnaba leploi loinena lamdamasi nupi kayana mapalamda mayum paluraga lamdamasida mo khalaklaga luhongbada arang arak kaya tawbasina aikhoigi chatnabi asi miyamda yamna lana unabagi maram oi aikhoi masing yamdraba furup amane aikhoi igipal ngakna thamnaba honasi haiba wafam thamki Mioi bagi la to mai magi apam da khone yet padi leite aduba akhoi culture da akhoi leimai da manghal ka da ba duga akhoi haurai ba miron sing da matau tamlak ningai oiraba sigumloba mian sing da topa nan Manipur sing da luhongra kana ngasi sida mung la kana mung luhong san ba duga madugi event du buna social media ra wai chara kanda yamna phajaba amagumna chalai ba se tobiganu loinana tongan ba lup sing da culture organization sing na su igi pangak la se haina tongan khongjang changchin balai loina World Maite Organization su asigum ba se changjan jabal lai maram asina maram oira kanda asigum ba phajada ba society da tawba se tawbi da ba akhoi World Maite Organization gi apin tawjari loinana World Maite Organization hairi ba thabak thoram sing ase amuhana chatharak pa taragadi masde World Maite Organization chap chaba akan ba miyeng changa kanda madugi chap chaba response tawgani aduga akhoi khoigi Manipur khunai bu maitai culture bu akhoi na matam puna makta ngak na honaraga World Maite Organization leplaga leigani ha wafam adu akhoi ngasi press media gi thongda thamjage Manipur da khundalaita duna leriba furup singi manungda maitai pangal furup ki lining laisol oriba edulaja kumaina lakpada All Manipur Ethnical Socio Cultural Organization ames kona efa pausel pirakli maidingu khage mana panba matam ingkumza lesing maga chamanga marfudara taretagi lesing maga chatru gyangkai ni thoida lamdamaseda yumnak sagai ga loinana maitai pangal khunthorake tana thana ba yadraba igi liklam amada lamdamaseda tinkraba maitai pangal singi apunbagi lengak loisang pangal loisang asina maroiba sintha kaya marum pangthoktuna achauba thodang kaya marum lauduna lamdamaseda lawu singu amasung khunaironda achauba thodang lauduna lakli ngasi di lamdamaseda saudaba safu kaya marumna lamdamaseda nusi sanan laiminaраklaba furup singi marakta divisive policy sizinaduna khaibung tahanana basilakpa laire asigumba safu sing asi Manipurda khundaminari ba furup singna chap manana thengnamina haudrabadi lamdamaseda laiminari ba kanglo furup khudingmak nongmadi mitop miancha singi makhutta takhigani senglaba idulajage thauram asina lakpada kathokpa amasung achumba liklamda chatuna aikhoi khudingmak amato oibagi wakalol adu sembiba mapu alana pibiba oirasanu haina jerol asina makhatarakle hauzik pawgi braktana tenma break amatang nominase
ꯑꯩꯒꯤ ꯃꯤꯡ ꯑꯍꯤꯕꯝꯖꯤꯠ ꯀꯨꯃꯥꯔ ꯁꯤꯡ NEET UG 2022 ꯑꯦꯛꯖꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯇꯣꯄꯔ ꯑꯣꯏꯔꯛꯈꯤ and I am a very proud student of Comet Coaching Institute. Bright Career Hostel cum Tutorial Center for Class 11 and 12, Ghari Awang Lekai, Imphal. Hostel asida Class 11 amadi 12 mahiroi singi kudong chaba piri. Hostel asi Harvard, Comet, Messi, Extra Age, HRD, Imphal Valley singi akoi with the labor hostel amani. Contact the wheel. Bright Career Hostel cum Tutorial Center. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damakta di kari section thorang lo birib. Novochem Health Care gi Original Lipsa 5G na adongi liver buswan badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo Original Lipsa 5G. Novochem Healthcare na sajaba Original Lipsep 5G ahum lawbada coffee cup ama free da hapchari. Break itungda taramnuk chari makhataba pau pizari. Ngasi High Court of Manipur gi Chief Justice case Somas Sekarna Kaching District Court Complex ta chatuna court asigi fibam ingsin kre. Ngasi gi khongchata tu da High Court of Manipur gi Registrar General, Registrar Judicial amadi atopa official sing loinake. Ngasi gi yangsin khongchata tu da court asigi awatpa amadi madubu thabak koina pangthokna ba darkar oiba sing Kaching District Bar Association KDBA na resolution lawraba matungda pikhalak na ba khangalamke. Amaromda Kaching District Bar Association asina court complex asida mapung faba fencing tawbinaba CCTV camera court ke complex ta thetnaba amadi CGM amadi district judge ke posting hapiduna mapung faba district court oinaba memorandum pisinki. Ichauna awaba taraba paumi singda All Manipur Working Journalists Union makhata na tengbangi polam sing yan thokli Operation Relief ki makhada Union ki President Asem Baktana luchingduna ngasi Imphal East amasung West ki mafamda ichauna kudungsa da bathokalaba Union ki members singda chana thakna polam sing yan thokki makhata na walhauriba atay members singi yum da satuna tengbang polam sing asi khutsina kani hari. Haukiba chahi lesing ani kulhumdoi medagi tholakliba crisis asina lawmi singda chauna chaitheng piduna lakpadagi ngasi fauba law panba ngamdana lairiba asigi matangda Kokomi Farmers Wing na lakliba June gitang mapal ningthokaba numita Manipur Press Club ta pung Tarani 2 minute kuntra tabada crisis asina sokalaba lawmi singi oiba kananaina bagi thoram ama pangthoklagani masida awaba khudungchadba nangliba lawmi singna sarukya biu haina Kokomi Farmers Wing gi convener AB alangbamna thadurakpa cherol amana khangalakli lakliba kharif season asida mathau taba sing khanaraga lawpan ba hotnaba crisis asina lising ani kunmari asida lawpan ba ngamhaudaba singi compensation gi matangda seeds lawmi mayamda fanghanbagi matangda fertilizer lawmi mayamda subsidized rate ta fanghanabagi matang amadi atai hiram sing ne hairi Sangangai Kunjawi Laikai Taruki Apunba Lufna Khatna China Bagi Mahut Yamna Ingtapa Pamana ngasi fauba tumina laibani Apunba Lufna Any Mangsata Bamda Karak Hana Haidabasu Tabiraktabana Madam Oiraga Warip Kara Lauri Haide Hayeng Jun Gitang Nepal Faugi Manungda ND Mangsata Bamna Kungang Asigi Miyamna Chatkadaba Lambi Asi Thadok Trabadi Masida Thuglakpa Afa Fatagi Tekchak Pumba
Kia Motors ki mapu ND mangsata bamna pugadabani haina phongdorakli Sangangai Community Hall da Changangai Apun Baluf na sinduna pangthokpa pawgi mifam amada Changangai awang lekai dagi sapam Joseph Kowa miyo amana phongdokibane Pawmisinga unaba adu da lekai taruki club amadi Maira paibi kyasu sarukyake Sapam Joseph na makha taraduna thaina ipaipu haktaktagi uchekon lekai da laiba yum taruk mukna lambi oina satnaduna lakpa thangjam leirak haina khangnariba lambi asi Kia Motors ki mapu ND mangsata bamna Lana Lam Henjina Lausilakpane. Hairiba Lambi CS Dark number 1247 of Bilays 78 Changangai SGC Impal West PG verification report Pikiba Matamda Dark number 1247 gi record area 0.24 acre asi filda 0.279 acre aduga maptana 0.28 acre laiduna 0.04 acre asi chauna henduna laire aduga lenga kilambi Dark number 1246 asina recorded area 0.19 acre asi filda 0.10 acre khaktamak lairamle Dark number 1246 ke 0.09 acre manglibasi lekai miyam na mari lenaba departmenta chatuna demarcation tobinaba application karak tharabasu ngasi fawba thabakta onthokpidri luinana Kia Motors ki mapu ND mangsata bamna mebagi hak khongaung laduna mahaki oifam thokpa lam 0.24 acres adudagi acre mari hena 0.28 acre oiduna wal khazinduna thizilibasi tingzilibasi handokadabane thangzam lera kaina khangnariba lambi asigi manungda leriba miyuisingi awaba mayoknariba amadi mebagi hak khongaung nabagi thawong chathariba ND mangsata bamna hayeng tang Nepal fawgi manungda handoktrabadi maduda thorakpa afafatagi tekchak pumnamak Kia Motors ki mapu ND mangsata bamna pugadabani haiki Aku endi maksata bumna laikai kungasi da lebiri ba mayam chingse chana sinana mot manana lemina ge na khanbira kadi lambi asi yam thuba matam da hayang pawgi munda hangdok piro singsaw go thokpane safam betana awana tareba mayam chingsi ge awabisi kon dinar bai tuna koina asi press me ki khutang da khangan jari hayang sida man lambi du thadok pidra kadi sangang ge laikai taru saba apun balufsina chatara kada ba hapta apapata tholak targi madugi daita khuling mak ina ibungo endi man thatba na madu masana yana lawja gadam yai ba wapun je ai sangang ge apun baluf ki maikai dagi Rashtriya Indian Military College Dehradun Parents Association Manipur na sinduna ngasi college asida hauzik mai tamliba mahiroi sing amasung college asidagi handakta NDA pass tawrakraba mahiroi ani okpagi thoram ama ngasi Thawal district Khangabok mai lekai community hall da pangthokre thoram aduda Khangabok assembly constituency ke MLA O Surja Kumar Khangabok Jila Parishad ke hanagi member KH Rajmohan amasung Manipur Amateur Kho Association ge General Secretary M Madhusudana thoramgi athoiba mithunglen sing oina sarukya Thauramaduda handakta NDA pass tawraktuna Indian Military Service ta Lieutenant oina thabak puraba Rimko gi mahiroi khundrakpam Thanil Khangabok Melekai apokpa khundrakpam imo amasung Bisnupur district ke oinam khunau dage Calvin oinam apokpa oinam ibomcha anibu khudol pot pidune kai khumnake loinana hauzik Manipur dagi Rimko da tamliba mahiroi Singdasu achamba khodol potpiduna ikai khumnaba utke Thauranga mari lenana MLA Okram Surja Kumarna India gi maming leiraba Rashtriya Indian Military College Dehradun asidagi haurakpa mahiroi singna NDA pass tawrakpa asi chakthok chaningai ne handakta su college asida tamnabagi entrance test ta Kendra se gi lamjing amasung Khangabok tagi nupi macha ani yaurai India gi nupi macha manga khanbagi manungdagi matungda su haurakliba angang kayana college asida tamduna National Defence Academy da yaw ngamna bakana honasi haike ngasigi thawram aduda hana rimko dagi pass tawraklaga Indian Military Service ta thabak changduna Colonel Major amadi Captain oikraba miyoi kaya amasung makhoi gi ahal laman singsu sarukya ke Labour Institute asigi Manipur gi oiba Parents Association sinba haibase yamna constituency amada kendra amada sinba haibase yamna rare oibani aina amukena pajaram gadawdi chhatra sing inspire tawnaba koibna leiba chhatra mayam sing sisu maximum student mayam je kauraga kaubiramaga de okay nai hena successful oigadra haide moi success story mayam je taraga mokoida and inspiration inspire oigadra haibagi engona khanjai adana sigumba function matung silaka taragadi soidana students singsu incorporate to view kaubiganu
Handa kesing ichauna soklaba Impales ki mafam kya da lariba miyo kya ki mafam da mateng pangboina Laikram Tomba President Foundation for Rural Urban Development Manipurna Kongba Nongthombam Lekai da hangba relief camp ta changjafam lauduna lariba miyo kya da nongmada changdraba yadraba potlam kya mateng pangkre Tombana awana taraba miyo kya sigidamak mateng panglakpa sida kemasida lariba kaya na apenba fungdoki Tombana haikibada mahag pot Lep kadaba miyoy ama nate lamdam asida lairiba ina kunba miyoy kaya na awana taraba miyoy kaya da mateng pangbugi hainabi thamse aikoi amana amangi mateng pangnarabadi nungsinaba haibadu soidana purakpa ngamgane bot lep trabadi miyamgi seba tawba yadi haiba laite haike Tangi usida siro bole to filete bole pa jufran bo gaya bele ko masa mo thum dinge do ina kera khumam le bin ko ai amang no hore ai ngamjaba kitang ai sudon pijab ni ai denga lecture ga le bole to di ma mi sa to ga Siam nuai jai nuai wai Kunja Naharol Society Kongampa Nasinna Class 10 Amadi 12 Pastor Ba Kongampa Tamadi Akoi Bakulgi Mai Racing Pungning Thogat Pagi Tauram Kongampa Mantri Lekai Community Hall da Pangthokre Tauramaduda Ahibam Roman Social Worker Komdram Nilamani Kunja Naharol Society ki Founder President N Tombana Chungba Sarukya ke Tauramaduda Class 10 Amadi 12 Pastor Ba Mahiroi Marfu Henbada Pungning Thogat ke Tauram Gamari Lenana Kunja Naharol Society ki Founder Ningthozam Tombana Kongampa ta Matamamata Doctor Engineer na Chungba Matikcha Miyoy kaya thoraklabasu makoi na makoi ki khulgi khunja singing ka klau pibagi mahutta khul thadoglaga atopa mafamda hongkibadagi matik chaba thabak tawhodraba khunja sing awaba kaya thengnakibadagi society asi linkhatuna khul asi awan purakna bahonna rakhibani society asi na thabak tawram kaya pangthorakpa gi sarukama oina class 10 amadi 12 pass tawraklaba mahiroi khudingmak pungning thogatpani haiki Class 10, 12 pass to wasingsi thodokna magi percentage ki yenging dabida loina ma khongwat lerge ta reward pibagi kainoni tasengna khoigi maitai gi samaj masi kharam marai chai tharko matamnina anoba angang singje kaukhalaga mana piba mabungning thogatpa moin tawriba sinpham ma pass to kon madu appreciate tobiba punsi samoi pandam do yaikhai thingai be yaudna thungna ba khoi board piba sigi pandam koin tawjeise Manipuri Kanbaluf Makalgi Mifamama Manipuri Guest House Konjeng Lekaida Mifamama Pangtokre Mifamaduda Megitang Kuntareta Kuki Singna Tamtina Furakraba Sri Bhumi District Hingla Dagi Maibam Somorda Makalgi Makaidagi Selgi Mateng Pangba Manipurgi Mapanda Leriba Mitay Singna Hingnana Bagidamak Tabak Suba Chatpada Kuki Singna Maibam Somorda Kutarakpasi Assam Government Memorandum Pisinduna Kangan Bahaina Yanakre Ngasigi Mifamna Ima Sana Toina Manung Matam Chadana Laikidabada Makalna minute ani 2 minute leptuna nungaitaba fungdokre Ngasi Pioneer Club Bisnupur Ward number 4 na sindana Bisnupur Municipal Corporation Conference Hall Lisingani kunmari kunmangada class 10 amadi 12 pass tawraklaba Mairoi Singbu achamba khudol Piduna Puning Thogatpagi Thoram among se Pangtokre Thoramadu the club asiki advisor sing amadi club asiki president Sadokpam Ranjit vice president Debazit Konthauzam amadi secretary Hosia Kumantemna Maipaklaba Mahiroi Singda memento sing yantoke Manipur Students Association Chandigarh na Sinduna Chandigarh da Higher Studies pursue Tauningba Manipur da Laiba Mahiroi Singi Annual Academic Counseling Session Lisingani Kunmanga Lisingani Kuntaruk Haukiba June Gitang Taruk Amadi Tareta DM University Campus da Pangtokre Hariba Counseling Session gi Maru Oiba Pandamdi Manipur da Laiba Mahiroi Singda Chandigarh gi College Singi admission process eligibility criteria available courses na Chingba Singi Matangda in-depth information support amadi guidance pibani Counseling session asida Masaki representative Singna Mahiroi amadi Makhoigi guardian galoinana interact tawduna maruoiba information kaya ama pike lakliba June 12 gi matungda academic counseling session amagasu Manipur Students Association Chandigarh na sungsoi soidana singani maram aduna Manipur da laiba Mahiroi Chandigarh da mahitamningba singna counseling session asibu yawbiu hairi Chandigarh further study tawinba class 10 loiraba satra natraga 12 loiraba or graduation loiraba makha study tawinba singna matau karamna admission tawani kari course leini kamaina admission entry tawani college da koina akhamba knowledge sing
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯆꯥꯟꯗꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 19ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯆꯥꯟꯗꯤꯒꯔꯅ ꯑꯅꯤꯁꯨꯕ ꯀꯥꯎꯟꯁꯤꯂꯤꯡ ꯁꯦꯁꯟ ꯑꯃꯁꯨ ꯄꯥꯡꯊꯣꯛꯆꯒꯅꯤ ꯉꯁꯤ ꯉꯔꯥꯡ ꯂꯥꯛꯄ ꯐꯔꯛ ꯇꯥꯍꯧꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯑꯅꯤꯁꯨꯕ ꯀꯥꯎꯟꯁꯤꯂꯤꯡ ꯁꯦꯁꯟ ꯑꯁꯤꯗ ꯂꯥꯛꯄꯤꯅꯕ ꯃꯁꯥꯛ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯆꯥꯟꯗꯤꯒꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯖꯦꯜꯖꯔꯤ Chingmairong Youth Welfare Association amadi Chingmairong Development Organization anina punna sinduna First Summer Literary Meet ngasi Thangjam Birsandra amadi Maipakpi Community Hall Chingmairong da pangthokre Thoramaduda Dr. Hawam Priyo Kumar Thangjam Joy Kumar amadi Brahmachari Mayum Abhishek Sarmana maru oiba music wena sarukyaki Thoramasi Mairoi Singda Chengadaba Magunbu Thakwang na thamduna masana masabu soidana Maipakani haibagi thajaba thamnaba pandamda pangthokpani hairi World Environment Day ga mari lenana Lions Club of Impulse City amadi Chanung Sinta Club ka khutsam naduna Beat Plastic Pollution haiba timda Chanung Khulgi Sanabungi akoibada Ujara Singh Thakre Lions Club of Impulse City ki President Oinam Danabirna Club asina mafam kyadasu uthabagi thoram kaya pangthokre adubu lamhangda uthaba asi senabina balaitabana ayambana upambi asi mangbana Chanungi Playground asidadi Chanungi miyamna soidana senabirabadi uthariba sidi soidana hingani अदो अतई मफम द थाबसे कोइना लमांग तो मांग द थारुबसे मेंटेनेंस यावदबा अदुम थारमगा मागी अमानी का हिंगा सा सन चाततना अदुम दुमाना सिगिबा द सी मफम दि क्लबसना याम केयर ओइन लौबिदना याम फजना कोइ उसे कोइ 50% मक्ति अदावाइददी उचे कोइना थाजबगी दुम मेंटेन तौरगा हिंगबसे कोइ उजे Kakwa Iraima Village Level Federation amadi Friends Union Club ka pulaga Vision I Plus Free Eye Camp and Eye Screening Friends Union Club ta pangthokre Kamasi da tongan ba miyo kyana kamasi ki kana balauke Kamasi da frame lens sada kunthra ta na phangan magalunina computer eye testing free quality eye checkup tawagi khodong chabasu pk Ima Wangthoibi Sports and Cultural Center Sagolban Tera Lukram Lerakta Sinduna ngasi rendezvous Sanglen Tera Lukram Lerakta National Medalist Official amadi Coach Singyawna Ima Wangthoibi Sports and Cultural Center ge Translation Award winning Site Academy Fanglabasingda achamba khudol piduna pungning thogatpagi thoram pangthokre thoramasida Manipur Cultural Council gi President Kangjam Radha Kumar Ima Wangthoibi Sports and Cultural Center gi President Tiam Ibomsa LLVWA gi President S Dinesor LLVWA gi President L Sriti YBSC gi President AC Zenta Ataimiu Singna thoramapusing oike Thauramasiga Marilena Site Academy ki Translation Awardee Soivam Indrakumar National Referee Sage Tomba Amadi NG Surchandra Center Asigi Outstanding Contribution L Jameson S Laisemba K Dipu Amadi K Angamba Silver Medalist TH Mangal TH Rohenba Bronze Medalist T Srivas Amadi Manipur ki ahanba nupa achiever Judo Sandan Soivam Ranbirda Memento amadi achamba khudol potsing piduna pungning thogatki Aroibada Mariba Pau amkana Pizari Gwaltabi Thaudoki Matangda Inquiry Committee da Paumi Singh Statement Pisintre Awaba taraba matamda lebak miyam da pikidaba lengaki mateng matam chana pidre haina CPI state na hairi amadi hanagi fataduna leiba lambi sing ichaw matungdadi ka hena phibam thina soksile semjin bagi mamidi tadre ngasi ge oina dia sibina sandok chaba Manipuri pau matang asida losinjare meeting tabri ba pumna makpo amuka hana kurum jari